Assalamualaikum warahmatullahi wabarakatuh. Nungsiraba isinanaw-sing mamangda aina mayatpuk iruzabibagi niyamgi matangda wafam kaya thamjakre. Ngasi aina mayamgi mafamda thamjagadawriba asidi mayatpuk kafan phi setpibagi matangdani. Hairiba mayatpuk kafan setpibagi niyam ase aikoi loinamak musalman khudimmak nupa nupi khudingmak khangba mathau tai. Nungsiraba isinanaw-sing kafan haibadi karino kafal haibadi asiba migi haksangbu yomsilliba fising adubu kawi asiba migi damak kafan fina yomsinbiba si faras kifayani aduga nupasinggi damakta fi ahum amasung nupisinggi damakta fi manga suhanba sunatni nupasinggi damakta fi ahum adudi asini lungi ama furit ama amasung innafi ama fising asigi size ti innafi adu marakta asiba mi adu yomba thungba mayungna asiba mi adugi naptagi phut amarom henba sangba oigadabani lungina marakta inafi aduga pakpa manaba amasung mayungdana masagi napka chap manaba oigadabani furitki mayung lengjumdagi khubom yauba amasung marakti lungi aduga manhangadabani nupisinggi fi manga adugi manungdagi ahumdi mathakta aina panjakre nupasinggi fi ahum aduga chap manai ahenba fi ani aduna khudai ama thabak khumnaba fi ama adubu khwangnap hairaga khangnai khudaigi marak kap ani amasung mayungda khuning ahum sanghangadabani khwangnap aduna segraktagi phaigal fauba sangba amasung yomba thungba oigadabani adu oirabadi kafan yombagi niyam adu amuk khangminnarasi kafan adu ahanbada menkrup natraga agarbati mai tharaga ahumlak mangarak natraga taretlak manam nungsiba maikhu adu kahangadabani mayat aduna nupa oirabadi ahanbada ngawom inna fi mathangda lungi tharaga lungi adugi mathakta furitki tungthangba tangkhai ama tharaga tangkhai amana koklomda thamgadabani adugi matungda mayat adu thangzillaga kafan adugi mathakta longna hibhallaba matungda koklomdagi kurta adu ngaksamda huksinbiraba matungda lungi adu ahanbada oiromdagi yomsingani mathangda yetlomdagi amuk yomkhatkani mataw asumna inafi adusu yomsingani mayat aduna nupi oirabadi ahanbada inafi tharaga mathakta khwangnap mathangda lungi thagadabani lungi mathakta furit amuk tharaga mayat thangzillaga mamangda aina haikhriba adugumna furit disanbigani kokki samsing adu saruk ani thokna khaidoklaga tangkhai ama yet thangba furitki thabak mathakta thamgani aduga tangkhai amana oi thangba thabakki furit mathakta thamgani khudai aduna amuk kok amasung samsing punna kopsingadabani khudai hapkhraba matungda nupaki kafan setpagi niyam adugumna mathang mathang yomsangadabani phi yombal loikhraba matungda kafan phi machin animak kokthak amasung khongi khudol makhada aduga haksanggi mayaidasu phi machet amamamna punsinbiba phai karigumba siriba nupi adugi mabukta angang lei amasung angang adu hingli haibagi khudam phanglabadi angang adu laukthok haugadabani nungsiraba isinanaw-sing angawba fina kafan semba mustahabni atopa masugi fina kafan setlabasu yai amanba oirabasu senglabadi kafan oibada karisu akaiba leite nungsiraba isinanaw-sing hairiba niyam ase aikoi khudingmak khangba mathau tai aikoi ngasi kafan phi setpagi matangda khangdabana maram oiraga aikoida samamnaba kaya kaya yawi hairiba samamnabasing adu koknanabagidamakta aikoi hairiba niyamsing ase khangba mathau tai hairiba niyamsing ase manipurgi leiriba lariksingdasu yauribani adom-adomna paningba taragadi pabiyu mutala tawbiyu hairibasing adudagi kana bulawiyo Allah tabarak ta'ala na aikoi khudimak aina mamangda haikriba wafamsing aduda khangba ngambagi pangal thona adu pinabiba oisanu wa akhiru da'wana alhamdulillahi rabbil alamin.